Churachandpur district ki Thingkangphai area da Kuki amadi jomi phurupki marakta chauna irang thokkhre. Churachandpur district ki Thingkangphai area da jomi amadi Kuki phurup ani gi marakta ungkhatnaba thoktuna nakal ani gi marakta miyoi 15 hena asok apan nangkhre hairi. Ungkhatnaba gi thodok hek thokpagi pau phangwadagi district administration na district asigi mafam pumnamakta CRPC gi chamanipu mari gi makhada athingba thamkhre. Hiram asigi matangda pause asina phangba pauda thodok asi ngarang numidang pung 4 10 rom tarakba aduaida jomi phurupki miyoi khara laklaga Churachandpur gi Thingkangphai Kuki village da leiba memorial stone amada jolen haina maming thabaga loinena jomi singi jogami phiral yungsinnaba honarakhi. Maduda Kuki phurupki miyoi 50 humpurom tholuktuna nakal anigi marakta ungkhatnaba thokhi. Numidang pung 4 kunthra khara helakba aduaida irang adu sauthoroktuna mafam aduda jomi phurupki miyoi lisingi mathakta Thingkangphai khulgi ningthau mayumda thomjinnarakuna irang hena sauthorakhi. Thingkangphai khulgi chief ki mayumda jomi sing thomjin khre haiba pauhek phangbaga Thingkangphai gi awang maikaida leiba tuibong lomdagi Kuki phurupki masing yamlaba miyam amasu Thingkangphai tamna sangsinnarakhi. Phurup ani gi marakta thogan hingdaba thodok sing tholakpa yabagi phibam amada lakpadagi Churachandpur district police ki team amasu mafam aduda changsinduna miyam adu tankhai Maduda Kuki masa ani amadi jomi masa mari punna miyoi taruk asok apan nangbadagi Churachandpur district hospital da laikan nakhi hairi. Thodok asigi makha tarakba oina numidang pung 12 kunthra rom helakba aduaida Kuki amadi jomi phurup ani gi lonaba selmet thong manakta phurup ani gi miyoi sing akanba mawngda nung amadi nauri kamna rakhi. Phibam adu laksilakpadagi masing yamlaba Churachandpur district ki police ki kangbu amadi RFF ki team ga irang adu control taunanaba tear gas cell kaya nakal animukta kaptuna miyam adu ahing nongyai matung pung 12 yankai helakba aduaida irang adu laksin ki hairi. Maduda nakal animaki mayoi 15 hena asok apan nangduna Churachandpur district hospital da pukhatuna laying sathaki hairi. Ngarang ahing Kuki amadi jomi phurup ani gi marakta thokibe irang adu makha tana thoktanaba district administration Churachandpur na district asigi maru oina Thingkangphai area da CRPC gi chamanipu mari gi makha da December 19 dagi February 19 fawba athingba thamkhre. Athingba sigi makha da mayoi 5 amadi mayoi 5 dagi hena punba yaroi amadi mi sokpa yaba khusu khulai amada puduna chatpa yaroi hairi.